Humdra Nipalak Subanupilar Githora Manipur Pumbada Pangtok Nakre Ing Tapa Manipur Amapurapada Nupi Sing Namating Pangbiu Haina Chief Minister N. Birena Pilto Kre. Nupi Lal Ning Sing Numita Lakpada Manipur Lady Nupi Singna Kwa Zarda Chabat Tokpiro Haina Minister Thaunajum Shyam Kumar Pilto Rakli. Lamdamasigi Ching Tamgi Mai Bel Kiana Sarukyadana Tongan Tongan Bamafam Singda Nupi Lal Ning Sing Lamjel Sing Pangthok Kre. Anamada Puram Baluka Koti Magalak Humdra Nithoi Rom Oigadaba Kilogram Taruk Makhairong Gisana Technopol Police Station Manakta Hagat Pangam Kre. Apsung Anaba ama admit tauram lagai mungi miyoi amata laktre haina Raj Medicity na hairi Anabagi loina binadi Manipur oiba busiraba pawda ICU da thamjindire haina marasiri. Mayambu khurumjari adomni yengbiriba se Impact News ni ai bidyarani thinguzamna pungja se fawbagi maroiba pawsing miyamda pisari. Humdra Nipalak Subanupi Lal Githoram Manipur Pumbada Paksana Pangthok Nakre. Mapungoiba Nupilal Gining Sing Thoramna Manipur Lengang Sinduna Nupilal Complex ta Pangthoki. Inkumja Lising Amagachama Pan Subnamari Amadi Lising Amagachama Pan Kuntrama Pan Ginupilal Ihauda Sarukya Kibia Thobi Singi Mafamda Ikai Kumnaba Utkre. Sterasigi Ngasi Hayeng Kari Oigadage Haiba Tambangam Daba Fibamasida Lamdam Asida Laiba Nupi Singna Kena Balaitana Punna Hingminana Hotnavada Mateng Pangbiu Haina Chief Minister Nongthomam Birena Pilto Kre. Nupilal Complex ta Pangthokiba Thoramaduga Mari Lainana Chief Minister N. Biren Agriculture, Veterinary and Animal Husbandry Minister V. Hankhalen Naluchingduna Nupilal Movement da Achowa Thodang Laukiba Nupi Freedom Fighters Singi Mafamda Ikai Kumnabutki. Thoramaduga Mari Lainana Chief Minister N. Birena Haikibada Lamdamasigi Puwarida Mayik Lana Leho Ragadauriba Nupilal gi Numit Nalakpada Lamdamasigi Katokpa Nasarukoi Krabi Tauna Parabi Nupi Singbu Ning Singba Tangai Fatri Lamdam Asigi Nupi Singna Lamdam Asigi Oiba Tabak Thoram Singda Mamanga Su Achowa Thodang Laukre Hausik Su Lauri Loinana Tungda Su Achowa Thodang Kya Laurakani Haibagi Thazaba Chief Minister na Fondoki Chief Minister na Makataraduna Haikibada Manipur yauna notice the labor state sing Hausik tension the lady. Miyoi Kangluk Karagi Oiba Wakalon, rumor amadi Lanai Mot na Chingba Charang Naba Ama Oheli. Ground reality da Kari Oiribano Haibadu Ningti na Kangbangam Naba Apunbagi Kolao Machangi. Sterasigi Hausik Oiriba Piba Masida, Lamda Masida Ladiba Nupi Singna, Amato Oibagi Wakalon Sagat Naba, Jingdamgi Kenabalaitaba Amadi, Lamda Masigi Ing Tapa Purakpada, Mating Pangbiu Haina, Chief Minister na Apil Toki. Manipur, adu Northeast, Kuire Koi, Sarangana, Tangdu Laitadana, Amaga ki Marakta, Mistress, Hajanadaba, Amaga ki Marakta, Hapteng Nana Unarga Wari Sanadana, Papa speculation Doraka Mugnava, Matang Kuire, and a highly Sugumba, speculation, the imagination, the Unkatnabanatava, in ground realities, Karino Taurise, Masi, Equimaya, Puna Amatowina. Punsulakanda Amatoga voice semana, Tenaba Matamda, Amatoga voice Matamda, which she will label Karima force Samatana, Manipur, Wakai people, and when he have a say it has it. Equini so for whatever the Equi market division lacked about. Ngasigi Thoramaduga Mari Lainana, Manipur Machet Tagani Haiba Yumfamda, Maikai Kayadagi Wafam Lak Libas the Sangdok Laduna, Chief Minister N. Birena Hai. Sterasigi Hausik Oiriba, Fiba Masida, political mileage loba madi, Hunduna Ngangba Matam Nate. Equigi Marakta, division Puraktanaba, Honasi. Puna Chatminasi, Puna Hingminasi. Brazamiam Giapambada, Langakna, Mangtana, Hotnabagi Kongfam Lehaina, Chief Minister na Fondoki. Ngasigi Tauramaduda, Manipur Langaki Council of Ministers Singh, MLA Singh, Chief Secretary, DGPM di Langaki Officials Singna, Sarukyaki.
Nupilal Memorial Association amadi Nupilal amadi Khongjom War Memorial Society ge artist singna sanaba Nupilal gi drama amasu pangthokhi. तसेंगनदी अखोई मसेन हुनरगा ngangnarga leigedaba matam nate hujikti अखोई हुजी ai ngasai habdo koi pulamna pullakanda irrespective of political affiliations, community affiliations, punamak na अखोई salakanda we want this, do this lagi tawgunu ena haigedaba matam ni haibani da sidai mana du tawrumbage du tawbune aina du tawrumbage du tawbune se अखोई government ge side ki di immediately अखोई pam de stop tawninge ado marak ta yang kahena allegation la agadi centro hondrugadi prajana lana chathi gatra ina manamar te centro puda punna basu malakwa ai yarnes appeal punna samina se punna thengna mina se punna haimina se madu gidam ta matam punna makta government ngasigi sarkar praja aga samina na ba prajana tawse ba lambi da mang thajana bagi khongphum semdana lai Khwarambani ma kaithel marina sindunai ma kaithel 1 gi building mathakta humdra nipan rak suba Nupilal ningsing thoram pangthokre. Nupilal ningsing numina lakpada nupioi bi sing maroina ima event singbu mahut minister Thaunadam Shyam Kumar na singtha khibaga loinana Manipur da leiba nupioi bi singbu kwa zarda chaba tokpiro haina pil tawkhre. Ase pangthokiba Nupilal ningsing thoram aduga mari leinana English sing amaga chamapan kunthra mapanda khulai paiba sifai singa thauna phana lanthengna khibi layoi khrabi ima singi ayekpa saktamda laisu katuna ikai khumna butkhi thoram adu da saruk yakhiba cultural activist ningthauja lanchana maroiba warep ama lobada nupi sing su saruk yahangadabani loinana nupi singna nupa oiba singbu laini haina khanduna makhoi gi seba tawba sigumna nupi oibi singna lauriba thaudang asi khangbiduna nupa singna su nupi oibi singbu laini haina khangadabani haiki amasung janabini mangi singi haiduna imungi thabak inkhang kaya ama nupi khaktada inthokpagi mahutta nupa oiba singna su mateng pang singgadabani haina fongdokhi ngasigi thoram aduga mari leinana ayukta pangthokkiba khwairamban kaithel mari na sinduna kangla mamangdagi ima kaithel 1 fawa chenkhiba Nupilal ningsing jailda makok mathang takraba singdasu mana mathum yen thokhi Maitai ima sing charam da bakwa jada se Manipur da pak sana charakpa maitai nupi sing na adna mase mate topiyo adna Nupilal gi thorma sada ay appeal tawjari maliam da kwai da cancer leina ji yam lama puthokpa lepak se ko Manipur wele yum da isa mo loi le ram ni isa mo meam je hoi han made yang biyo lakan da kwa matam loi umang mane made jada ngata wala ngane ba madana ko na kari lakada ge hebdo thaina ima sing de leisari ngai da ise sing de leisari ngai da hau sura mi seng kai me wai tai ra me sing so o me sang tik tik dang le ra me project te sing so yum da tijale seng so yum da tijale de phau so chu de sa ko thong de aduna sang si jar kam kale mata jada da thajal la ga pa ko le ba ko sing se Nupilal numit na lakpada lamdam asigi chingtamgi mai ben kayana saruk yaduna state ki thakta pangthokpa kuntaruk suba Nupilal ningsing lamjel mai pak na pangthokre Nupilal ningsing lamjel organizing committee na sinduna lamjel adu Nupilal Memorial Complex gi lamtharaga singzamai supermarket ta lamthungpham oikhi tungda mafam aduda Nupilal ningsing thorams amasu pangthokhi ningsing lamjel adu lamthadringai mamangda organizing committee asigi advisor S Medini na phongdorkpada British na Manipur bu loi chalaba matung lamdamasigi miyabu minaigumna sizana kiba thawong adugi mayokta matam adugi ima event singna makuta khulai yaudana British ki mayokta sokna kiba lal adugu ningsing duna lamjela se pangthokpani ningsing lamjela se sports oina pangthokpanate matam adugi layoi khraba ima event singi thawna adugumna hojiksu lamdamasigi ima event singi hakjangda thawna leiri matam chupada chumbagi namak lan thengna khigani haina phongdorki Nakal Amaromda, Nupilal ningsing Thaurmasubu Sarukyaba Lakiba Manipur gi speaker Y Kem Chana Phongdorakpada Manipur gi Khunaida ima event singna lauriba thaudang amadi British ki mayokta matam adugi ima event singna lan thengnaba ngamkhiba mathauna maringjel kaya adubu thagatpa phongdokhi Numina sina lakpada nungsiba amadi nungaiba fawi hainasu phongdorakli Matam
की ब्रिटिश ने लोई चलबा मतुंगदा मोगी लोई लमगी सासन सिला चंगनारकपा अदेगी लमदम सिगी इपा इपू सिंग इमा इबेल सिंग सी मिनाय ना थांगदो सिनरकपा सिदा इमा इबेल सिंग सिना अखोइदी अशोक कोइबसे अखोइ निंखा तमना लाकनी नोइना तौरिबा मिनाय ना थांजे अखोइदी यादे हाइदना ब्रिटिश की मथकता अखोइ खुलाई यावदना सोकनखिबा लालदो अदु निंसिंग बलगा अखोइना मतम अदुगी लाइव खबी इमा इबेल सिंगी मचा मसु ngakतनी मोइना लमथा बिरंबा निंग तंबगी लमजेंदो हुजिक फाव लम थुमफम यौद्रिएबा अना सेन खिनी सही खुदिगी पाक्थोकनी अना हुजिक छु थेंगनरप खुदिग मा अखोइ रेडी द लेरी लमदमसिगी ममिंग लेरबा इमालुक तराना पुनसिंदुना सेंबा हुमद्रानिपान सुबा नुपीलाल ऑब्जर्वेशन कमिटी मणिपुर न सुसिंदुना नुपीलाल निंगसिंग थरम पांगथोखरे DM कॉलेज के मल्टीपर्पज हॉल पांगथोकिबा थरम अदुदा सरुक याबा लाखिबा मियामना अहानबा मदि अनिसुबा नुपीलाल की थौदोक्ता सरुक याखिबा लैखिद्रबा इमासिंगी खुबमदा हाइलै कत्तुना इकाई खुमनबु उतखि थौरम अदुदा सरुक याखिबा वांगांगलोइ सिंगना लमदमसिदा हौखिबा मियामगी इहौ सिंगदा नुपी सिंगना लौखिबा थौदांगी मतंगदा वाफम कया थमनखि ngasi gi thoram aduda MKL gi president Panjobam Sakhileima Kanglamai gi president Y Lerik Leima Poirei Leima rol gi president AKMM Chaleima PPCM gi convener N Bimol Maitei Kabi Mothers Association Manipur gi vice president G Atongpi Kamaipui National Wardi Rose Mangsi Haukip Amadi All Manipur Muslim Women Development Organization gi president Aribam Sitara Begamna presidium member Singh Wiki All Manipur Nupi Marum na Sasinduna Nupilal Ningsing Thoram Pangthoki Major Khulda Leiba Manipur Press Club ta Pangthoki ba Thoram aduda Manipur gi tongan ba furup singi nupi lup singilo chingbi kyana sarkyakhi Thoram aduda Manipur da nupi oibis sing na lauri ba thaudang sing thaki ba galoinana afaba khunai ma semba da nupi oibis sing na lauri ba thaudang se haurakli ba nupi sing da khangan ba mathautai haina sarukyakhi ba sing na phongdok nakhi Manipur ki nupi singa mazati gi marandang gi rajniti gi lamda sen thungi lamda Manipur ki nupi singa sotha banate Manipur gi laina klonda lai hakat gi laimare bina bakang ba phaman koi bada lokhiba rajniti gi kango takel da lam takibada laimali thoinga bina ikthau sabna awang hawda gi Manipur kan gi bagi wari madu dagatna Manipur gi ningon kuranga layangina Ahongi ni thau kujek na badari kangi bagi wari Manipur nupi ki kathok bagi wari ranti ki lamda hai singwa makoi na lengat sa chunda loko thabdangi wari tha bagi loi ba nairo Mahila Morcha BJP Manipur Pradesh na susinduna humdranipan suwanupilal numit ki thoram pangthoki Nityai Pachuthekta Leiba BJP office ki Dr. Shyama Prasad Mukherjee Hall da pangthoki ba thoram aduga mari leinana Mahila Morcha BJP Manipur Pradesh ki president Sumati Bala Ningthaujam na phongdorakpada lamdamasigi tongan ba issue kayada matam adugi nupi singna lauramba thaudang amadi kathokpagi lingjel adu ngasigi mirol asida thauna hapiduna issue kayada chang thauna mangjil thana changsinba ngamnaba thoramasi pangthokpani haiki maramaduna political gi oiba wakhalon yaudana aikoi pumnamak amatta oina lamdamasida thengnari ba issue khudimaki achumba waroisin purakna ba hotnabada thauna leina changsin minasi hainasu appeal tawrakhi Nupila Ningsing Numina Lakpada British ki Loilam Sasan gi Mayokta Thauna Fana Lanthengna Khibi Layu Khrabi Ima Singi Mafamda Works Minister T.S. Biswajit Singh na ikai khumnabu utlakli Lamdamasi gi Lenga Klon amadi Senmit Lon gi Mayon Chumbada Chauba Thaudang Laukhiba Khongjang aduna Madam Chupada Manipur Miyang gi Pukning Thauna Hapa Khongjang oiduna lehauragani haina Minister na makha tarakli Oripok Nupi Apun Balup Nasu Nupilal Ningsing Lamjel Pangthok Tuna Nupila Ningsing Thoram Pangthoki Ningsing Lamjel Adu Kangladagi Chelak Tuna Oripok Naram Thong Dalaiba Ipa Thauko Complex Saloi Sinki Lamjel Adu da Makong Mathang Takibi Singda Manamatung Kutsina Badanatana Saruk Yakibi Singda Su Consolation Prize Sing Kutsinaki Thoram Adu da Mafamadugi Ahalaman Amasung Miyoy Kana Saruk Yaki
Kakching Khuna Athletics and Cultural Organization na susinduna humdrani panak subanu pilal ning sing numit ki thoram pangthoki. Organization asigi complex sa pangthoki ba thoram aduda maroina Kakching Khuna Municipal Council gi nupi councilor Mari amadi social worker TS Rasitom bina thoi baleng pirak poina sarukya ki. Manipur gi tongan ba mafam singda nupi lal ning sing lamjel pangthok pagum Kakching Khuna Athletics and Cultural Organization na pangthoki ba duda su nupi lal ning sing lamjel pangthoki. Humdrani pan suba nupila numit mori da su nupilup mari na sinduna pangthokre ngasi kondong layambi imagi harau bungda humdrani pan suba nupila numit khanong poka punba nupilup more nupi khunai chakhot lamjing lup more Minority Women Development Society more amasung Muslim Women Development Association more na sinduna pangthoki Thauramadu da resource person noina UPF ki President S Ratan Kumar nupi samaj ki General Secretary TH Ramani IPSA ki President Chingkhai Luwang Kanglamai ki Secretary Y Kamalini Laima amadi Dr. L. Kamini Kumar na wangangki loinana nupilanda thawai kat khrabalai khrabe ima sing saktam dalai su katune kai khumna utki amadi more dalai ba press ki mioi sing da su achamba khudol pot tamki Widows Welfare Association Asia WWAA na sinduna Churachandpur District amasung Sada Hills Kangpokpi District ki Mapuroiba Laikhidrabi nupi singna sarukya duna pangthokpa Thanksgiving cum Advent Christmas listing ani tarat thauramgi manung channa nupi lan numit Churachandpur gi Lazangfai da pangthokre Social Welfare Minister Nemcha Kipgena thoiba methunglen oiduna pangthokiba thauram aduda punna Mapuroiba Laikhidrabi nupi chani romna sarukya ki Ngasigi mirol fawbada nupilan pangthokliba asina Manipuri nupi singna khunai asida awang ba mafam amakali haibadu mayek singna takli haina Minister Nemcha Kipgena fongdoki ngasigi thauramadu da sarugya kiba Mapuroiba Laikhidrabi nupi singda minister na lamdamasigi senmilon chawkhal hannaba hotnabada mayam su sarukya minasi haina paujel piki Blooming Foundation Khangabo amasung Menjor Mangang Research Center and Unity Park anina khutsamnaduna MMRC Unity Park tasu humdranipan subanupilal ning sing tharam pangthoki Thoramaduda Works Minister TS Biswajit Singh Education Minister TS Radhisham Singh Wangjing 10th Assembly Constituency ki MLA P Brozen Thawbal gi DCL Nabakisor Sangai Yongphang gi Jila Parishad Muhammad Habizur Rahman amasung MMRC and Unity Park Khangabo ki Chairman KH Menjor Mangang na mayai tangwal lauki MMRC and Unity Park to leben nupilal gi mitam gi maikum hangdoktuna nupilan ningsing bagi thoram pangthoki thoramaduga mari lenana khangabo amsung thawbal gi nupi singi to oiba lamjen am sustain ki Masi Manipur sta nupi sina lauriba thaudang si asuki matik chawe nupi sigi pangalna akhoi gi Manipur singak libani haibada haimanda thokloi Manipur gi mi ayamba nisada tauduna aduga thabak sudaba wa culture leitabada chinbangangani haiba wakhalon adu thamjara kanda nupi singmu ningsingba amasung nupi singbu thak awangba thak ta thamduna ikai khumnapam thoi haiba adugum wakhalon du daina hariba nupi lana si semgatchabani Manipur gi tongan mafam singna nupilan gi thoram pangthokna baguma sam gi tongan mafam singda nupilal gi ningsing thoram sing pangthokna khre Assam Manipuri Mairapaibi apunba lup sinduna humdranipan suba nupila ningsing numit thoram ngasi Golaghat district ki Barapathar da leiba Singimari Manipur basti da pangthokre thoram asiga mari leinana nupilan gi matamda laikhidraba ima singi mafamda ikai khumna uttuna minute amat tumina lepki thoram aduda Bokazan subdivision gi assistant commissioner and executive magistrate ABM Thoichanu AMMPL gi president Ahong Sangmam Ongbi Lily Singa loinana Thawbal Ima Manipur ki advisor M Noren Gowan Bura Barapathar AMMPL ki advisor Seram Herajit na haikibada Manipuri jati ki khanduna matamadu da lairamba ima singna lobi khiba chawraba thaudang adubi kai khumna bu utpoina nupilal gi thawramasi mafam hong duna Assam da Manipuri singna khundabam fam kaya leptana pangthoktuna lakli haiki Hailakandi district amadi Silchar district ki tongan mafam singda su nupilal ningsing thoram sing pangthokna ki hairi
Nupilal numit ka mari laina na ngasi numidang Nupilal Memorial Complex candle thanduna British ki mayok talan theng na khibi matam adugi thauna phabi ima singbu nauhona na ning singdune kai khumna put khre Nupilal Memorial Association Manipur na sinduna candle thanbagi thoram adu pangthokibani candle thanbagi thoram aduga mari laina na association asigi steering committee ki publicity secretary Altom Chana phongdorakpada British ki mayukta ki bamachet ama yaudana lamdam asigi damak makutta khulai yaudana achumbagi damak lan thengna khiba lamdam asigi imai ben sing adubu ikai khumnaba oina thoram ase pangthokpani haiki matam amada British ki mayukta Nupilal gi ima singna khutta khulai yaudana lan thengna khiba adugum laba ima sing buning sing boina ekoi di Nupilal Memorial Association Manipur na sahi kya dagi pangthoktuna lakpa handak humdrani pan suba Nupilal ningsing ba thoramgi State function na sanariba Nupilal Memorial Association Manipur gi nupi gaktana sanaba drama na khudol tamkhrabagi matungda ngasi numidang wairam yasanglakpa matamda Nupilal Memorial Association Manipur na ngasi ima sing ikai khumna utpoina maira thangoi thanbagi saktam ngasi miyamang usari Manipur State Commission for Women haudokiba chahi taramathoi surakpagi mapo common thoram Kuranganeni Hall DC Complex Lamphel Pat pangthokre Thoram asiga mari lainana commission asina chahi asigi oina paikhatkiba thabak thoram sing sugaina takpa newsletter amasung Social Welfare Commissioner H Dilip IS na release tawki ngasigi thoram aduga mari lainana commission asigi chairperson Dr K Sobitana commission asi leba asigi president ke ayaba yauna haukiba English singani taruk ke September 15 da hangdoklaba matung chahi aduge December tang 12 dagi mapung fana mathau tawba horakhibani English singani taruk tagi ngasi fawada nupi singna mari lainaba case listing taruk ka chatruk ka yankhai manga commission asina lokhatkibagi manungta ayamba solve tokhibaga loinana supnagi case ko nipan lom tamak chathaduna leiri commission asigi maroiba thodangdi miyot minai khangliba madi awana tarba nupi singbu yengsinba mateng pangba madi nupi singi thak wangkhat handuna senthok lambi leihanba asini Thokhaningdaba thodok singi marakta thak kharagi mamangda mama na machabu lupa lising yankhaida yonthoklamba amadi nupida acid hygiene bagi thodok commission asina awangba thakta condemn tawi haiki PMada khoigi Muslim nupa mana acid na magi hygiene biramdana attack to bude bai masasi kitang condition si mana ngathok to ba he obudegi kalhoba adubu mangoda soi akoi chacharaga khoigi kanada hospital satana khoi yengjerui gi damukta su khoigi acid attack tawriba adugumba victim ado adugi mai recreation tongna ba life se mu restore tongna ba adumai tongna ba to khoigi fan kya ma thamanga da magi rehabilitation tongna ba gi system mayam lei adum masi yamna kiningai oi adugu Manipur da masi thokta su oisenu Tengnopal Police SP Dr. S. Ibom Chana Luchingba Tim Mamana Lupak Koti Amaga Lak Humdrani Thoirom Oigadaba Kilogram Taruk Makhairom Gisana Fagat Pangam Kre Ngasi Tengnopal Police SP Dr. S. Ibom Chana Luchingba Tim Mamaga Imphal West Police Station ki conference holda Paumi Singa Unaba Amada SP Dr. S. Ibom Chana Phongdorakpada Moregi Customs Preventive Force tagi phangba thazabayaba paugi matung ina ngarang nungthil pung anirom tab duaida Tengnopal Police Station gi gate manakta SP Dr. S. Ibom Cha masamak yauna timmamana atat awong sing thiba humbagi thabak chathabagi saruk amoina silver machugi Maruti van ani khamduna thiba humbagi thabak chathabada Maruti van registration number AS1DB 0580 sigi maning thangba thong animaki frame manungda Sanagi bar kun punna bar nifu checksina yomduna yaurangkibani Maruti van adugi mapuna Bisnupur district ki manung chanba kwakta tera khongsang bidagi Maulubi Muhammad Alauddin gi machanupa Maulubi Muhammad Iqbal Hussain chahi kuntrama thoini hairiba miyo asida wahang pahung tawbada atopa Maruti van registration number MN01S9384 adugi driver oriba Lilong Kalaikhongdagi laikhidraba Maulubi Muhammad Alimuddin gi machanupa Maulubi Muhammad Gayazuddin alias Sagai alias Ningthau chahi kuntra humdoi hairiba miyo asiga loinana sana singadu Myanmar dagi pusilakpani haiba khangbangamki loinana sana lalonbagi thabak asida Lilong mayai lekai dagi Muhammad Aslam koba chahi kuntra ma thoirom suraba miyo amasu chene haiba khangbangamkibaga loinana miyo asisu phana ba hotnari haina SP na phongdoki Tenopal Police Station की officer in charge SK John Lamkang हायावना दुगे मागी officer सिंह यावना कोई कन्ना कोई section ने check तो जबनी
फन थेंगबोक्ता ममजलाबोक्ता कोई खंग ngam प्रिलिमिनरी कोई क्वेश्चनिंग हाई तारे कोई हंग खोटप तौर मतुंगदा कोई चेक फजन तौरकांदा सनासे कोई थोंग कोई रियर थोंग मनिंगी थोंग सिगी हाइदवाजिन तौबसिगी फ्रेम सिगी मनुंगसिदा कोइना नाकन नाकन अममदा साइड साइड ता अममदा कोई सेलोटेप अमुबना मु जोमजलगा ट्रांसपेरेंट ओबिसना मु जोमजलगा सुमाइना फजन हापमे मखोइना हाइबदा एमडी अस्लाम कोबा लिलोंग मयाइ लेकाइदगी नुपा मनेन हाइबा मम खोइना पल्ली थिदोंना बखोइ कन होनरी अदु इल्लीगल ओइना पुसलकपा पोचिंगसे खोइ थिंगनबदा खोइ होनबदा मयाम नसमतेंग पांगबियोना इन हाइजरी कुमपुबा इरांग कुमहै मेला नत्रगा फेस्टिवल पांगथोकपदा मियामना पुकनिंग थौगटपगी ममी तारिबस्ती लैबाकी ओइना लाइबक थिबनी कांगलैपाकता खुदसेमगी ओइबा फेस्टिवल नत्रगा इरांग कुमहै मेला पांगथोकपा मतम पुंबगी ओइना केसीपी पीपल्स वार ग्रुप ना अथिंगबा थमले हाइना लोना थिंख्रबा लुबसगी सेंट्रल मीडिया कोऑर्डिनेटर की सेक्रेटरी कॉमरेड लेनिन मैतैना थोकपा चेरोल अमना हाइरी सिंगजू फेस्टिवल हौदोकलबा मतुंग खोंगबू अमना अमु कौखा मेला थरोई मेला पाकनम फेस्टिवल अमदी सोइबुम फेस्टिवल मथंग मनाव नाइना थोरकलोई हाइनिंगाई लेते खुनाय असि चाही चुप्पा फेस्टिवल नत्रगा मेला वात्तबा लेबाक अमा ओइरे हाइबदा थोइना येतनानिंगाई लेत्रब्रा हाइबा वाफमम ओइरगनी मरमसिना इरांग कुमहैगा मरी लेनना सेंबा ऑर्गेनाइजेशन ऑल मणिपुर मेला लुप मतम चुपगी ओइना थिंगबा थंबता नतना सिंगजू फेस्टिवल असिगे ऑर्गेनाइजिंग कमिटी की मथक्तसु अथिंगबा थमले हाइरी हौखिबा डिसेंबर 10 की नुमिदांगदा चिंगननिंगाई ओइबा मवोंगदा थौरी यानदुना सिरमखिबा कैसामथोंग मनिंग लोंगजम लेरक्तगी लोंगजम रवि चंद्रगी लोइनबी सगो सेमनिंगोल लोंगजमोंगबी मृणालिनी एलियस मिलन चाही कुनमरिरोम सुख्रबा मौनहा सिगी मिसी सिगी मतांगदा अचुंबा लंगला लंगजल पुथु हाइदुना ngasi wakanifam chathakre wakanifam adu मिसी सिगी मतांगदा सेमखिबा फैक्ट फाइंडिंग कमिटी अगेंस्ट द किलिंग ऑफ सगो सेम निंगोल लोंगजमोंगबी मृणालिनी एलियस मिलन सिंदुना लैखिद्रबा मौनहा सिगी मपामोइरिबा हैरांगोइ थोंग अवांग माइबम लेकाई कम्युनिटी हॉल द चथकिबनी wakanifam adu gamari lenana फैक्ट फाइंडिंग कमिटी के मेंबर अमोइरिबा थेंगबाइजम जयंतना फोंगदोरकपदा मिसी असि यामना चिंगननिंगाई ओइ लैखिद्रबा मृणालिनी की हकचांगदा फुबा चैबा तौखिबा गुंबगी दाखफम कया तारंबा थेंगनखि लोइनना थौरी यालमी हाइरिबा मफम अदुसु थाजनिंगाई ओइबता नतना ओइदबदा नतना ममांगदा मौ असिगी मनेंबो अमदी मपुरोइबना तमथीना फुबी चैबीबा तौखिबगी वारी क्यासु लेखि हौखिबा डिसेंबर 3 तसु मनेबोका मपुरोइबगना फुई हाइदुना ममाई ममित पोमदुना लाखि लोइनना महाकी ममानबी सिंगदा असोकपा मफम सिंग येंगहलमखि हाइखि अमरोम दलाइखिद्रबा मृणालिनी की नुपा मयुमदा लेरंबा महाके सर्टिफिकेट अमदी तोंगान तोंगान मरुए बच्चे चांग याबा फाइल अमा हांगदोक्तुना येंगलुबदा मृणालिनी मसाना इरमचे अमा थेंगनखि हाइरी लोइनना हाइरी बच्चे अदुदा करिगुमा महाकना लेखिदबा थोक्लबदी पोस्टमार्टम तौबियो हाइना इरंबा थेंगनखि हाइना चे अदु पाउमी सिंगी ममांगदा उतखि मखोइना लौतुनरगा हाटपनि हाइबसे अखोइ जेसी साइ माइकेदगी थमनिजनिंगी मरमदि मिसी असिगी मतांगदा अखोइना चंगजलगा अखोइना हंगुबा मतमदा हारिबा मिसी असि इमुंग मनुंगी मियोइसिंग असिना यामना तमथिबा मवोंगदा हाना फुरगा अमदि मसि थौरी यानजनमनि हाइना अखोइना चिंगनिंगाई ओइ मागी मसादा करिगुमा दाखफम खरसु अखोइना हारिबा मोक्ता अखोइना सब मतमदा थेंगा जगजगी पोस्टमार्टम तौबिरिबा कोइ डॉक्टर सिंह असिगी रिपोर्ट अखोइ हुजुपो गाइदुना लैरी मरि लैनबा अथॉरिटी सिंगना अथु मतमदा कोइ रिपोर्ट से पिबिनबा लिंगिंगजरी मियाटपा सिदा चेनबा खुदिमक अखोइ गवर्नमेंट माइकेदगी कोइ दंदी पिबिउ अथु मतमदा दंदी पिदिबा फावबा अखोइ असि बागचांग असि लौरोय Manipur Government Services Federation MGSF na Chandel amadi Kakching district ta Manipur Government ke employee amadi oja sing yoiba district coordination mifam sing pangthokhraba matungda ngase nungthil pung ama taba matamda Churachandpur district oina su district adu da pangthokre haina federation asigi cherol amada khangalakli mifam adu da 7th central pechana hanaba lengang sina paikhaliba thorang sing asi yauna tongan tongan ba hiram kaya da macha khaina khana naina ke hairi Sterasibu kaihan bayaba wakalon pumba thadok minasi haina Chief Minister Nongthomam Birena Manipur gi miyamda appeal tokre. Churachandpur gi tuibong da laiba Peace Crown da pangthokpa Cookie Students Organization KSO gi Golden Jubilee gi thoram da saruk yaraduna haukiba tangkak singa laiba soiba alam makkaw thoktuna amadi amana amabu ngakpiduna apunba Manipur gi saktam sagat minasi haina Chief Minister na fonglokibani. Furuk ki khenaba laitaba Manipur gi tunglamchat amagi damak ekhoi puna hona minasi. Akiba laitana hingminaba yaba lamdam ama ohensi haina Chief Minister na fongduki yamna nakna amadi sangna loina rakpa KSO gi Golden Jubilee gi thoramda saruk yabada penba fongdokladuna
KSOꯅ ꯁ꯭ꯇꯦꯇꯁꯇꯒꯤ ꯑꯄꯨꯟꯕ ꯑꯃꯗꯤ ꯑꯃꯠꯇꯣꯏꯕꯒꯤ ꯃꯥꯏꯀꯩꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯗꯦꯁꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯦꯡꯂꯦꯞ ꯑꯃꯗꯤ ꯕꯦꯍꯥꯡꯕꯨ ꯆꯥꯎꯈꯠꯍꯟꯅꯕ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ MLA ꯑꯣꯏꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ V ꯍꯥꯡꯈꯂꯦꯟꯒ ꯇꯥꯟꯅꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃ ꯍꯥꯡꯅꯕꯁꯨ ꯍꯣꯠꯅꯔꯤ ꯁ꯭ꯇꯦꯇꯁꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 8ꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯨꯟꯈꯣꯃꯥꯡ ꯕꯥꯏꯇꯤꯒꯤ ꯌꯨꯝꯃꯩ ꯊꯥꯗꯣꯛꯂꯝꯕꯒꯤ ꯊꯧꯑꯣꯡꯕꯨ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯑꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯅꯥꯕ ꯑꯃ ꯑꯦꯗꯃꯤꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯑꯃꯗꯤ ꯑꯅꯥꯕꯒꯤ ꯂꯣꯏꯅꯕꯤꯅꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯁꯤꯔꯕ ꯐꯥꯎꯕꯗ ICUꯗ ꯊꯝꯖꯤꯟꯕꯤꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯄꯒꯤ ꯄꯥꯎ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯄꯥꯎꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯧꯖꯔꯤ ꯕꯨꯂꯦꯇꯤꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 18ꯗꯒꯤ ꯂꯥꯌꯦꯡꯂꯛꯈꯤꯕꯅꯤ ꯍꯥꯏꯕ ꯁ꯭ꯇ꯭ꯔꯣꯛꯀꯤ ꯄꯦꯁꯦꯟꯠ ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯄꯦꯁꯦꯟꯠ ꯑꯁꯤꯕꯨ ꯍꯟꯅ ꯌꯦꯡꯂꯗꯕꯗꯒꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯄꯦꯁꯦꯟꯠ ꯑꯁꯤꯕꯨ ꯂꯥꯌꯦꯡꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯤꯗꯨꯅ ꯄꯦꯁꯦꯟꯠ ꯑꯁꯤꯕꯨ ꯂꯥꯌꯦꯡꯕꯗ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯥꯛꯇꯔ A ꯏꯕꯣꯇꯣꯝꯕꯤ ꯁꯔꯃꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯅꯣꯔꯠ AOCꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯗꯥꯛꯇꯔ A ꯏꯕꯣꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯏꯔꯤꯕ ꯄꯦꯁꯦꯟꯠ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯋꯣꯡꯕꯨꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯇꯈꯦꯂꯝꯕꯝ ꯖꯔꯃꯟ ꯖꯣꯏ ꯀꯧꯏ ꯃꯁꯥꯒꯤ ꯆꯍꯤ 55 ꯁꯨꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯇꯤ ꯁꯨꯅꯤꯇꯥ ꯀꯧꯏ ꯍꯥꯏꯔꯤ ꯁ꯭ꯇ꯭ꯔꯣꯛꯀꯤ ꯂꯥꯏꯑꯣꯡꯗ ꯍꯧꯖꯤꯛ ICUꯗ ꯊꯝꯗꯨꯅ ꯂꯥꯌꯦꯡ ꯄꯊꯥꯞ ꯆꯠꯊꯔꯤꯕ ꯄꯦꯁꯦꯟꯠ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯇꯕ ꯅꯨꯃꯤꯠ 8 ꯁꯨꯔꯦ ꯍꯥꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ ꯄꯦꯁꯦꯟꯠꯀꯤ ꯕꯥꯏꯑꯣꯗꯦꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ इमुंग मनुंगी मोबाइल नंबर अमदा कॉल तौदुना हंगबदसु रेस्पॉन्स निंगथिना पिरक्तबदगी ngasi ayuk Imphal West Police ta patient sigi family tibinaba report amasu tawkhre haina phongdorakhi हौखिबा निमित हुमनी मरिनसी पेशेंट पार्टी अमत लाक्तना खोइदा अनाब लायंग बदे यमना खुदोंग चादबा यमना मायोकनारे मंगोंद पीरिबा हिदाक सिजु ममल यामबा अखोइ खल्लगा पीरी अखोइ हॉस्पिटल दगी होजि पैसा मयाम पुथोगा अखोइ ngamba मखै होनरी निमित हुमनी मरिनसी येंगबा मतुंगदा पेशेंट पार्टी सिंग असि फावदा लाक्तबदगी अखोइ होजि पुलिस ता रिपोर्ट तौरगा पेशेंट पार्टी से अखोइ ट्रेस तौबियु हाइना अखोइ रिपोर्ट तौखरे लैकाइदा हाइरिबा पेशेंट पार्टी से खंगबीबा लैरबा हाइरिबा पेशेंट पार्टी से अखोइगा उनाहनबिरगा अनाबसि लायंगबदा मतिंग पांगबियु अखोइसु ngamba मखै होनजगे नाकलमरमदा तखेलंबम जर्मन जॉयबु सिरबा फावदा ICUदा थमदुना कयाम कुइना पैसा लौखिगनी मिंगोंदगी पुदुना पुरक्लिबा लुपा लाख अमा लिसिंग यांखै असि लौबिरो अवाटपा कर्म लोयरगा पिजगे हाइबदा यारक्ट्रे हाइना राज मेडिसिटी की मायोक्ता मरा सिरदुना महाकी मुंग मनुंगी मियोय सिंगा ngase Imphal East lamlai केंद्रगी मनुंग चना लैबा सवोंबुंग गेट कम्युनिटी हॉलदा वाकन इन्फम फंगख्रे वाकन इन्फम अदुदा सरु याखिबा तखेलंबम जर्मन जॉयगी लोइनबी तखेलंबम ओंबी सुनीताना फोंदोरकपदा हौखिबा नवेंबर की तांग 18 सवोंबुंगदगी मसागी चही 55 सुरबा तखेलंबम जर्मन जॉय अपोकपा लैखिद्रबा तखेलंबम इराबोट मकोक ngawi haiduna राज मेडिसिटी दा लैबा असिदा लायंगनबा एडमिट तौखि नुमित अदुदा BP स्ट्रोक नि सिटी स्कैन लो हाइदुना लौखि नुमित मरिनी लैरबा मतुंगदा ऑपरेशन तौदबा यारोय हाइदुना ऑपरेशन थिएटर दा पुसिनखि मदुगी मतुंगदा ICU दा पुसिनखि मखा तारकपदा नुमित 6 नि लैरगा ICU दगी पुथोरखि अमदी मयांगा पुन्ना लैमिनरबा मतुंगदा ऑपरेशन पांगथोक्तुना ई फत्तबा लौथोकनबनी हाइदुना पाइप अमा हापखि पाइप अदु नुमित 19 नि लैरगा नर्स अमना लौथोखि मदु लौथोखिबदगी ज्ञान तादबा वारी साबा यादबा सोर होनबा वाबा असिना चिंबा कया लाखि मदुदगी डॉक्टरना हाइबदगी ICU दा मुक पुसिनखि अमसों नोंगमदा लुपा 19 हेनबदगी 19 फावबगी बिल पिरखि असिगुंबा हॉस्पिटल असिगी थवंग असि यानिंगदे मरी लेनबसिंगना येंगसिनबियु हाइना अनाबगी लोइनबि सुनीताना अपील तौरक्ली करिगुंबा सिरबसु सेंगना हाइबिरो ngamloidaba leiragasu atoba hospital da refer tawbiro haina haijabadasu numit 6 ni yengkhisi hairaki amadi numit 6 ni leiraba matungdasu amok numit 3 ni yengkhisi hairaki hairi सुनीताना महाकी नुपा से नुमित मरीनी मंगानी की ममांगदगी सिरे हाइबसी खंगले हाइबा वाफम फोंदोरखि अमदी डॉक्टर नदी सीड्री हाइदुना ICU दा थमली हाइना फोंदोरक्ली
Education Minister T.S. Radheshyamna education hairaga iba paba haiba khaktamak nate extracurricular activities singda focus pibaduni haina phongdokre. Rashtriya Madhyamik Shiksha Abhiyan Manipur na sinduna Manipur Film Development Society ki auditorium da ngarangdagi chatharakhiba Stellable Kala Utsav loisinbagi thoram da wafam ase phongdokhibani. Thoram adu da thoiba mithunglen oikhiba Minister Radheshyam namkha taraduna utsav asina lamlamdagi mahirosingbu punna unabagi khudongchaba piri. Unabada natana apunbagi pangal uthokpada natana mahaibu afaba maikaida puba sungamlagani haiki. Utsabasi Sarasigi district singdagi district ki thakta pangthokiba utsabtagi khangalaba mahiloisang sina sarukyaduna chatharakpani. Kala utsabasida dance, music, theater amasung visual arts da district tagi lakhiba mahiloisang singi mahirosina thoye hen tanaki. Ngasigi loisinbagi thoramadu da dance, music, theater amasung visual arts ke thoye hen tanabada makong mathang takraba mahiloisang singda sel yauna manamathum singkhutsinaki. Stellable Kala Utsavasda Mai Paklaba Mahiro Singasi, Bhopal da Mathang Chahi January Thada, National Githak Pangthokadaba Kala Utsavda, Saruk Yagadori. Sri Jagoi the Mayam Yangyu. Pumlon Matungina, we Kramba, Jagoi Sagani, Kadum, on in Kramina Chains, only Kramina Hogani, Kramina Post, Vegan FC, Tan Dunanel. Other way attention, Atopa Zagara, attention P than Atopa, sacrifice, hard work, Adugumba Mayama, Sigi competition, Japurame, Aduga, education, the holistic way, aspect of Hapsil Laparina Sim, reception, the Kana Persuadam, Angani Kaja, announcing the Tunda, Apava, Achova, Apava, me, good human beings were. Haingang Kendra Gimanung Chana Life on Kuno Soibam Lampak Community Holder Framework Agreement Kamari Lena Wakani from Pangtok Nabagi Ayaba concern this CMD Life on Kuno Soibam Lampak Community Hall Development Committee the Giloki Haina Hangang Block Congress Committee Maike the Gitamlakli. Nasi Manipur Press Club the Pomising Unabama the Manipur Pradesh Congress Committee member of the Hangang Kendra candidate Oramba P. Sarachandra Nahai. Thasigi December Tara Nomizing Numita Life on Kuno Soibam Lampak Community Hall Pangtokani Haina Toramba Framework Agreement Kamari Lena Bawakani Famaduga Mari Lenana Life on Kuno Soibam Lampak Community Hall Development Committee Ayaba Hana Loki Lenana Community Hall Sigi Awaiman Oinalupa Singamatiki Wakani Famaduga Mari Lenana Committee Authority Kamakatana Ayaba Lauki double lady bra haina hangbada committee asi club natraga loop amatagi makhada leite wakani famadu pangthokpa yagani haibagi thajaba piraki dubu wakani fam pangthokani haina tawba numit aduda mioi ani laklaga wakani famadu pangthokpa yaroi haina akanba pressure piki loinana Jackson wakaya thamki thibamasida hangang block congress committee na wakani famadu da saru yagadaba miyangi khanna mifamadu yaithokpani Numiradu da Life on Kuno Development Association amadi maika yadom da leiriba maira paibigi athingba amata leikide adubu yamna angakpa thawong amo oina wakani famadu leikai maira paibi amadi Life on Kuno Development Association thingbani haina press media da lakhi nakalamorom da wakani famadu thingbada BJP amadi chief minister yaude haiba wafamasi yamna angakpani haina P Sarachandrana khataki Musing adu social media da Facebook da WhatsApp da zumayam loina thengna biramani maru oina nongthomam borot luang shamam hairiba borot asi hauji Manipur gi si minister wairiba birengi hek pokminnaba mayam bani luang shangbam dagini mana hai framework ki damakta di pushlakano khoi gi kendra da tawba yaroi development gi damakta di yai aduga maga loina rakpa lairenjam nabachandra laifum kuno mana amuk sumaina hai Nabachandra ji BJP gi amadi CM gi mamangi akanba worker ni hauji su oiribani mana haibada community hall asi birena sabani aduna tawba sugya yaroi ai khoidi BJP hauji Manipur gi CM aduna thieliba flexing ase loina loktho akanba pressure pire Manipur Lengang na historical monument site ni haina lauthokraba Khurai Ahongpung Revenue Department na mitop miancha singda pitoklam le hairi authority ke chaye na bathong ase Manipur Lengang na yengsinbio haina Maichau Ningsinglu Khurai Ahongpung gi maike digi thamlakli Manipur Press Club ta pami singa unabamda Maichau Ningsinglu ki president maibam tomba khuman na hai Imphal East ki manung chana lairiba Khurai Ahongpung ase maitei singi oiba yamna maroiba laifam ama chahi kayagi mamangdagi oiduna lakli adubu Laifam asing asidi Revenue Department na lautunaraga Delhi sing the pitoklamle. President asina makataraduna Khurai Ahongpung asi lengakna Historical Ancient Monument and Remains Act 1976 amadi Amendment 1979 da chale haina inkum jale singani da fongki. Ngangningai oribadi point amaga mapan
चाव लमसी पॉइंट अमखक ओइना गैजेट फोंख्रब लमसी याउना अलॉटमेंट ऑर्डर म्यूटेशन केस नंबर न चिंगबा मत्ता याउदना इंग कुमजा लिसिंग अनिगी मरीगी कुनमापंदा श्री महावीर मंदिर की प्रेसिडेंट भाग्यपति प्रसाद की मिंगदा पतादार ओइना मिंग पिसिनखी तुंगदा चयनब लापदगी प्रेसिडेंट की मिंग कक्तुना लमसी हौजिक श्री महावीर मंदिर दा लैरी हाइना माइबम तोंब खुमना फोंदोखी हिस्ट्रिकल साइट ओइरिबा मफम असिबोन तौ करमना अतोप मियोय सिंना पिथोक लंबनो हाइबा मणिपुर लेंगाकना येंसिनबियु नत्रबदी खना चयनबगी वाफम लाकनी हाइना माइबम तोंब खुमना जैक्सन वाथम लकली मजुल उरबो लाइफमसी आखोगी रेवेन्यू डिपार्टमेंट अदगी एसडीसी कनो ना मसे ममिंग से गालै तो बोंथो ओंजिन दौदना अमुंगना भगवती प्रसाद की ममिंग द लेरे अमु क्वेस्ट तौनरे अमुंगना हुजे अमुंग लेत्रे विदाउट एनी अखोगी ऑर्डर बिटिशन ऑर्डर का याउदना ओंथो ओंजिन तौबसे अंगांग मसागी साइनबगी टाइप ता अखोगी कम्युनिटी अखोई मिते कम्युनिटी से उसितदना तौरिब्रा अदुगा मसे इमुनामु टाइम बंगाइरिब्रा मसे लेबाकी मरी लेनबा अंगम मथौसिंग यिंगसिनबिउ मणिपुर स्टेट सुमांग लीला काउंसिल ने सिंधुना चही खुदिंगी पांगथोकपगुम 13 सुबह सुमांग लीला निंगथम कुमई लिसिंग अनि 13 लागलिबा डिसेंबर 13 दगी हौदुना डिसेंबर 23 फाव पांगथोकलगनी हाइना आर्ट एंड कल्चर मिनिस्टर एल जयंत कुमार ना हौदोकनी हाइबा कुमई असिदा तोंगान तोंगान सुमांग लीला पार्टी 13 न सरुक यागदौरी हिरमसिग मरी लेना ngasi पैलेस कंपाउंड लेबा इबोयाम सुमांग लीला संगले न पांगथोकिबा पाउमी सिगुनबा मदा मणिपुर स्टेट सुमांग लीला काउंसिल की लाइफ टाइम सेक्रेटरी सौग्राकपम हेमंत न फोंदोरकपदा सुमांग लीला हाइबसी सीजन नाइदबा मतम चुपदा चुनना नुंगाइबा आर्ट फॉर्म अमनी हाइबा सक्ताकनबा कुमई से पांगथोकपनी सुमांग लीला की इहोसे एकेडमिक ओइबा लंबीदा पुसिंदुना लीला पार्टीज सिंगी मरक्ता नुंगी ओइबा कंपटीशन अमा तौहंदुना खुनाय असदा सुमांग लीला की असिंग बसक्ता मदु थोकनबा होनबनी हाइना सुफोंदोरखी कुमई असिगा मरी लेना सुमांग लीला की आर्टिस्ट सिंगदा तोंगान तोंगान बा खनबा अवार्ड क्या अमा सुपीदुना इकाई खुनबा उतकदौरी पाउमी सिंगोनबा दुदा सरुक याकिबा काउंसिल असिगी चेयरमैन वारेपनबना फोंदोरकपदा सुमांग लीला से इचम चंबा लमदम असिगी मियामना पामना येंगनबा कुमई अमा ओइरमबदगी मालेंगी थाकता सखंगबा मणिपुर की ट्रेडिशनल परफॉर्मिंग आर्ट अमनी हाइना उथोकनबा होनबनी हाइकी ईश्वरना पीबीरबा ऋतुसे पुनमकी खोंगलोय ओइना सत्पा ngamba आर्ट फॉर्म अमनी हाइबसी सक ताकनबगी दमकता अखोय सुमांग लीला निंगथम कुमई से पांखत सगदोरिबनी सुमांग लागी इहौसे यांगना सत्पा याननबगी दमकता सुमांग लागी कंपटीशन क्या दरकार लेबा एकाडेमिक अप्रोच सब संग याननबगी दमकता सुमांग लागी चांगदमनबा खरा थंबा ताबा अदुना फेस्टिवल से पांगथोइनी अखोइना सुमांग लीला हाइबसिगी कायात मसिगी सिग्निफिकेंस मसिगी रूल्स एंड रेगुलेशन मसि कदाइदगी लापनो मसि मणिपुरी खुनाइगा सुमांग लीला का कयाम यामना मरी लेनबा हाइरिबा असोमदा मसिगी लेंगफद्रबा कोडिफाइड ओइबा नियम कया मरुम लै हाइरिबसी अखोइना मालेमगी थाकता साइंटिफिक टेम्परामेंट अमगा लोइनना अखोइना सुमांग लीलाबु ग्रोथ लैनबा होनबदा मसिगी दमक्ता अककनबा कोडिफाइड लॉज खरा अखोइना थंबा तंगाई फरे जेलारंग फुरुक की ममिंग लेरबा थिएटर सेंटर अमोइरबा स्टार रेपर्टरी न पुथोकपा लमनाटू डॉटर ऑफ द ब्लैक माउंटेन हाइन मिंगथोनबा थिएटर प्ले मंगसे रिलीज तौख्रे रोंगमई कबुइलोंदा सानखिबा प्ले असे सकनारबा प्लेराइट बुध चिंगथाम की मयकता सकनारबा ड्रामेटिस्ट फिल्म मेकर स्टार कामैना डायरेक्शन पीबनी थिएटर की लमदा जेलारंग फुरुकपु अवांग बथाकता पुखतनाबा होटनरिबा स्टार कामैना पुथोकपा प्ले सिंगी मनुंगदा लमनाटू हाइबा प्ले सिना कुनमरी सुबा प्ले ओइरी या स्कूल पुलिस लेंदा लेबा मणिपुर ड्रामेटिक यूनियन की होल्ड पांगथोकिबा थौरमदुदा इम्फाल म्युनिसिपल कॉर्पोरेशन के डेप्यूटी मेयर सुजता फौमई सकनारबा थिएटर डायरेक्टर वारेपनबसु सरुक्याखी अहुम सुबतांक की मिशन इंद्रधनुष प्रोग्राम खेंगजोई ब्लॉक तम पुंगफाना यौहनबा ngमखिद्रे इंटेंसिफाइड मिशन इंद्रधनुष खेंगजोई सब सेंटर की मनुंगदा लेबा खुंगंग 12 की मनुंगदा खुंगंग 8 खक्तदा कवरेज पीबा ngमख्रे खुंगंग 5 अमदी कवरेज तौबा ngमदना हलखरे डिस्ट्रिक्ट इम्यूनाइजेशन ऑफिसर टेक्नोकल डिस्ट्रिक्ट डॉक्टर के एच गॉर्डन सिंह की मीटिंग मखादा प्राइमरी हेल्थ सब सेंटर की एमओ इंचार्ज की लुचिंग मखादा स्टाफ 13 यावना खेंगजो सब सेंटर की मनुंगदा लेबा खुंगंग 12 ललरिबा चाही अनि फावगी मनुंगदा लेबा अंगांग सिंगदा अहुम सुबतांक की मनुंग चनबा ओइना टिका थागदबदा लंबी थोंग हाइनिंगाई लेतना फत्तबना खुंगंग 8 की अंगांग 94 अमदी मिरोन बी 13 कवरेज तौरगा हलखरे हाइरी अखोइना पुन 13 खक वैक्सीनेशन तौगनी हाइदना चप्पसैदा पुन 8 ती ngamaga अतोपा पुन 5 अमदी अखोइ लंबी थोंग फत्तबना मरम ओरगा अखोइ योक्सिनबा ngamaक्रे खोंगना चटलगा शक्तिमान तोंगा अखोइ मोमा बदर लालगा
ngasi akhoi more de yogjarapani khoi gi medical gi program mayam leiri se ai pakna pangthok pa amna bagi damakta lambi thong se sarkar gi kai de ki khara yengsilaningi natraga di khoi gi makha taba khoi gi medical gi program singse mai pa de khara wagani Kanglei Orchestral Group ki musician Aribam Naubi Sarmana Masagi Anaba Amana Maram Oiduna Ngarang December gi tang Taramathoi Ningthokaba numitta manung matam chadana lekhidabada orchestra group asna awaba phongdokpaga loinana imung manungi awabada susaruk yari haina cherol amada pauchilakli Hauzik sanabagi pauda Nipan Suba Said Manoranjan Singh Memorial State Open Football Tournament ta MTF Silai Makhong amadi Narakaif Sisangafum ani quarter final changkre nasi Kumalampak Artificial Turf Ground Sanakiba Tournament asige nisuba match ta MTF Silai Makhongna Upsa Pukhaw Bupanjal Manga Amada Maitiba Piki Chathariba Football Tournament asige ngasi sanakiba umsuba match tana Narakaif Sisangafum amadi Manipur Police Sports Club anina piba matamda Panjal amamam chanaduna draw ibidagi Tournament asige chana kanglon gi matungina kicks from penalty marks na match asige akapu gi laiba clip nabada Narakaif Sisangafum na kicks from penalty marks Panjal humaduga Manipur Police Sports Club na kicks from penalty marks Panjal amakak chanbadagi match asige Narakaif Sisangafum na Manipur Police Sports Club Panjal Mariani da maitiba piunga ngamki IG Manipur amadi Nagaland sector CRPF amadi Amphagi meeting makada group center CRPF amadi Imphal West Football District Association ani sinduna round of 16 gi knockout basis sa chathariba football tournament sida Manipur gi maming lerba football club taratar musar kyari Kumalampak artificial turf ground da chathariba football tournament sigi hayeng ayu pung 13 da sanagadaba match amada NC club khongampat amadi Saiulauga nungthil pung ama makhai da sanagadaba manga suba match tana KPSC kakching amasung AIM khabam lamkhai anina lamba tongnaragani Humpumathoi Suba Sir Churachan Singh KCS ICB Memorial Football Tournament tha sigi tara manga dagi pangthokpa hauragani haina tauramba du khudong chadaba maram khara dagi yaithokre haina All Manipur Football Association na thadorokpa chirol amana khangalakli nakal amaromdana Football Referees Welfare Committee na sinduna All India Football Federation na FIFA Referee Badge chamoina khangat khraba Tekcham Ranjita Devi butaram na okchabagi thorama manga se pangthokre haina FRW sigi convener na thadorokpa chirol amana khangalakli Arabida bulletin sigi headlines amana miyanda thamsaki Humdrani palak Subanupi Lalgi Thora Manipur Pumbada Pangthok na Kre ing tapa Manipur ama purakpada Nupi Singh na mateng pangbiyu haina Chief Minister N Birena Pultaw Kre Nupi Lal ning Singh numina lakpada Manipur da leiba Nupi Singh na kwa zarda chaba tokpiro haina Minister Thaunaudin Shyam Kumar na Pultaw rakli Lamdam asigi chingtam gi mai ben kyana saruk yaduna tongan ba mafam singda Nupi Lan Ningsing Lamjel Singh pangthok kre Maruti van amada puramba lupa koti amaga lakh 102 oigadaba kilogram tarung makhairong gi sana Tengnopal Police Station manakta pagat pangam kre Amasung anaba ama admit tawram laga imungi miyoy mata lakre haina Raj Medicity na hairi anabagi loina binadi mapuroi babu sirwa pawda IC da thamjinbiri haina Maras City